Southern Indian Ocean da leiriba Diego Garcia hairiba island asigi matangda UK amasung Mauritius ki marakta hauzik lainariba case asi Mauritius ki favor da oina lakpa yabagi mami sauna uri hairiba island asigi history amasung hauzik lainariba chayedaba asigi matangda di mamangi video da panjakrabani na handaki matang asida di panjararoige karigumba hairiba case asida colonialism bu maithiba piduna hairiba island sing asi UK dagi Mauritius na Amuka hanna fanglakpa matamda India amasung US na chingba country sing asigi yamna matha sagadaba maram ama oiba yana leire. Masigi maramdi Mauritius hairiba pikraba island country asi hauzik China gi puba thangba ngamdraba paisa kaya ama tonduna leiribani. Asumna leiringai gi matam asida Chagos archipelago gi island sing asi Mauritius da amuk fanglakpa taragadi hairiba mafam asi aduki matik yamna strategically important oiba mafam amada leibana maram oiduna China na atopa country singda makoigi loan singba ngamdabada masigumlaba maru oiba mafam sing asida laushinduna makoigi military base sakibagi thawng aduga chap manana hairiba mafam asida su tawrokpa yabagi yamna chawba mawong ama leire haiduna expert kaya amana yamna kanna phongdoknari China hairiba country asida sizinariba energy asibu sungnabagi damakta maru oiba resource sing makoin import tawriba asi Indian Ocean gi lambi asida chalaba matungda Strait of Malacca fauduna challiba lambi asibu sizinaribani masida sunatana makoigi maramda putokliba makhal makha kaya gi processing asi malemgi atopa country singda export tawrakpa matamda lambi asi sizinari maramasina Indian Ocean asibu secure tawduna thamba haibasi China gi ultimate goal amakakni Karigumba Chagos archipelago ki island sing asi UK dagi Mauritius na amuhan na fangba taragasu island sing asi gi manungda Diego Garcia hairiba hauji US ki military base oiduna leiriba mafam asidi makhatana adumak US ki military base oiduna leikigani adubu masigi manak nakpada leiriba atopa island sing asida China gi military base ama sajilakpa haibasi Indian Ocean da China gi dominance asti aduki matik yamna hengalakadoribani masida sunatana mafam asida conflict zone ama oina lakadoriba matam asida oirakpasu yai hairiba thawng asi lakpa taragadi India gi oina aduki matik yamna khudong sadaba amadi soidana oigedoribani mathangdana OIC gi General Secretary gi Pakistan gi khongset aduda POK da satuna Pakistan Army sing unaraba matungda mafam aduda phongdoklamba wafam sing adugi pakom oina India gi maikeidagi OIC hairiba organization asi hauzik makoigi credibility asi leitre Jammu Kashmir asi India gi integral part ni masida OIC gi karigumba mathaw amata leite aduga OIC asi Pakistan gi mouthpiece oidanabagi damakta Pakistan na phongdokpa wafam sing adu OIC na repeat tawdanabagi damakta India gi maikaidagi phongdoki masida sunatana OIC ki Secretary General asida India gi maikaidagi Pakistan gi agenda sing asida saruk yadanabagi damakta phongdoki nataba taragadi Pakistan mari leinena hauzik thokliba terrorism gi oiba activities kaya sing asi makoigi mafamdasu yawrokloi hainingai leite haina phongdoki OIC gi member country sing asi India gi maru oiba trade partner sing oiba na maram oiduna hairiba organization asi gi mathakta India gi maikeidigi asumna wa kanna phongdokpa asi mamangdadi adumak phongdokidabani adubu handaki asidi yamna tonganba mawong amakakni mathangi development dana Saudi Arabia gi maikeidagi India da life saving medicine sing thabiraknabagi damakta phongdorakre hairiba request adu India gi maikeidagi accept tawkre suksoi soidana India gi maikeidagi hairiba hidak langtak sing adu export tawgadori asumna Saudi Arabia gi maikeidagi India dagi medicine sing export tawbiraknabagi damakta request tawbasi handaki asina ihan hanbani India amasung Saudi gi leiriba relation asigi yamna chawba development amakak oiribani